ꯃꯌꯥꯝꯒ ꯆꯤꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯗ ꯂꯥꯁ ꯀꯤꯡꯗꯝꯒꯤ एपिसोड 6 अदु पुदुन लाक्चरे ममांगी एपिसोड सिंगदु येंगबिदब यावरगदी सोइदना येंगबियु वारीसी मपुंग फाना पाप तानबगिदम हाइजबनी अखोइना ममांगी एपिसोड तगी खंखरे उट्रिटना लालोंग अमा तौदुना बाइकिंग सिंगी लुचिंगबा साथीरबा उबा उट्रिट की मखुत्ता मथवाई थाखरबनी लनफमदुसु मखोइना ngamkre तौवदबु उट्रिटना उबा हाटपगी मना सिदी महांगना किंग एल्फ्रेड की मनाक्ता चलहौदबदगी चतखिबा यंग ओदाना ओइना माना हाटपनी हाइजंदुना उट्रिटना फंगदब मनादु माना ओइना लौखरबनी अदुबु उट्रिटी मना फंगबगी महुत माना चर्च की लाई खुरंबा अमा थुगारुबगीदमक दंदी ओइना फंगखरे मसिदा महासु याम छावना मयुमलोमदा मु हलकपदा मखोई मनाय ओइना युम संगनबा थम्बनी पासिना मागी लमदगी उ यानथातुना पैसा तानदु लेरमबदगी असावबसि फाथबा ngamdana उट्रिट निपासी खुदक्ता तानादुना हातोखरे उट्रिट की तमथीबा मतौसी उबदा मागी लोइनबी मेड्रिडनासु याम पाखतना मपुरोइबा उट्रिटता येंगदुना एपिसोड अदु लोइसनखिबनी मदुगी मखा एपिसोड 6 असिगी वारी सिने कमदौबगे हाबदु मयाम पुन्ना येंगमिनरसि हौजिक एपिसोड 6 की अहानबा सिंगसिमक्तदा उट्रिट का मेड्रिड कासी साउनादु लेरमली मसिगी मरमना ngarang उट्रिट ना मफमसिदा मखोई युम संगनबा थम्बनी पादु हुरान चिंथी तौवे हाइदुना ngakpiba mata yaudana hatkibagidamaktani मेड्रिडनासु मपुरोइबा उट्रिटसि हाइनदबा फावरे मरमदी उट्रिटकी लिचा छाजचिदी बाइकिंग का चप माने अदुगा मेड्रिडती असेंग क्रिश्चियन चपनिंगोलनी मफमसिदा उट्रिटकी बेस्ट फ्रेंड ओइखरबा सेनालियो फ्रिक्सु अनिसिना साउनरिबिसि तादुना दुमक लैरी मासु अरोइबदा ताबा ngamaktabadagi मफमसिदगी हौगतुना चतखरे मखोइनि सेउजिक धर्म अनिगी अफफता लोइना पुथोकनादुना मरै कन्ना येनरी तसेंगबसु उट्रिटना साउरिबसिना माना मथवाई खुबाकता हापतुना बाइकिंग सुचिंगबा उबा हालुबा अमदी लानफमदु माइ पाहलुरबसु मंगोन इकाई खुमनबगी महुता दंदी ओइना एल्फ्रेडना पिरकपगिनी मदुदगी महा क्रिश्चियन सिंगी चनबिसि हौजिक फावबा साउदु लेरिबनी अचुंबा विचार तौदे अचुम अरान पुथोकनबा तौदे हाइदुना मदुगिदमक्तनी क्रिश्चियन ओइरबा मागी नुपीदा मागी मपोर हुरालमनी पामबु हातोकलगा असेंबा विचार हाबसिदी मसीनी हाइना उतख्रिबदु लाउख्रिबदु मसिरगी सिनसे होखरे हौजिक वेसेक्स लोमदना यंग ओदासी किंग एल्फ्रेडना हेना हेना चानबगीदमक लमदमसिगी थबक थौरंग कयामदा थवा याउसन्दु लैरी महाकना चर्च अमगी डिजाइन तौदुना जगा अमदा सानबसु थौरांग तौरी चर्चसिगी डिजाइन सिबु किंग एल्फ्रेडतसु महाकना उत्तुना येंगलगा लैरी तंजासिदा फादर बियोकासु चंगलगले बियोकाना हौजिक किंग एल्फ्रेडता तमलिबा पाउसिना उट्रिटना ngarang ni pama hatkibdugi paw aduni king एल्फ्रेडनासु पावसि ताबदगी उट्रिटकी खुंदुरा चतुना अचुमरान थिगल उनबगीदमा यंग ओदादा सिनखरे सोमदना उट्रिटना लियोफ्रिका पुंदुना मागी ओइबा लानमी खरा सेमकतुना बाइकिंग सिंगी सकलोन लौदुना वेसेक्स नतबा अतोपा लमदा लानथोकलगा लुट तौबा चतनबगीदमक थौरांग तौरी उट्रिटसु चलमदा मिकुपचिदा पिकलिबा मचान पाबु पमनुना सानरी मपालोमदना लियोफ्रिक अमदी मखोइना नौना सेमकलिबा लानमी सिंगसिना उट्रिट पुथोलकपा ngaidon laikre मखोइना होजिक चतकदोरिबसि बाइकिंग सादुना लुट तौबने मनुंगदना मेड्रिडसु मपुरोइबा उट्रिटता साउनिंगना दुमक येंगली उट्रिटनासु चलमदा मिकुपचिदा हाइरमली अइना चतखरबा मतुंग अइगिदमक लाइनिंगनो हाइरमलगा थोखरे मेड्रिडसु मपुरोइबगी वाफमसिदा मथवाई नुंगाइतन लेहौरी मखोइनि सुजिक नकना नकना लापना बाबदु ओइरे धर्म खेनबा मोचाना दबदगी मथमोय अनि सितिनद्रे अमना अमबु वारौनरे मसिदगी मखोइ मामसि लुट तौनबगीदमक सगोल अममम तोंगदुना खुंगंगसि थादोक्तुना चतखरे मखोइना होसि उमंगसि फावदुन लाकपदा मको खुंबनि पामनसु येंगदुना लैरी मखोइना उमंगसि फावदोरकपददि मसागी लुमदुना येंकिबा मको खुंबनि पासि मखोइगी मतुंग इनादुना लाखरे हौजिक मी उरोइदबा जगा अमदा मखोइ म्यामसि पन्दुना बाइकिंग ड्रेस लोइना सेचनरी मसिदा लियोफ्रिकना ngसागी मखोइगी मतुंग इलखिबा मको खुंबनि पादु उबदगी हालगे हाइना तानबददि निपासि एथेलवोफ ओइदुन लेरमली उट्रिटका लियोफ्रिकनासु एथेलवोफ उबदा पुंगगगली लियोफ्रिकनादि एथेलवोफ सिदि ngौसनबा मीनिना मफमसिदा कना उद्रिङै हातु औरोगे हाइना चेन्सनगे तौरी मसिदा उट्रिटना खामली एथेलवोफनासु मखोइगी मरक्ता महाकसु याउनबा रिक्वेस्ट तौखरे मसिदगी एथेलवोफ याउना मखोइ म्यामसि बाइकिंग सिंग मानबा ममाइ ममित येक्सनदुना बाइकिंग सिंगी ड्रेससु लोइना होंतोखरे एथेलवोफनासु उट्रिट होइदा मखोइना चतलिबा माइगैसिदा वेसेक्स लानथोकलगा कोलोलम हारिबा जगासि लै मसि चतनबा लंबीसिसु एथेलवोफना मयामदा ताक्तुना मफमसिदा इहानाना लुट तौबा चतनबगीदमक थौरांग तौखरे मसिदगी सिनसि होंखरे सोमदना
utrit ki khun sida jang oda amadi official khara su lagli makhona lagli sigi maramna ngarang utrit na mafam sida mi mahat khiba adugi matangda investigation taw lagli bani adubu utrit ti mafam sida leramdre utrit leramdawdagi magi nupi Madrid to oina official singchina wahang pahang kaya ma tawdi somna utrit na mana hojik puriba lanmi singchida hairi ngasiri nasana sagi ngakta siriba cross ma adu loina lawthoro ngasigi oina di noi dance oirbani haibadi bikings oirbani ngasida ai khomyam lingjen manana ningtamna lut tawrogadabni haiduna lanmi singsi ngakta siriba Christian gi cross mark singsi loin lawthoktuna ethalofna khawma hapchankre aduga utrit na luchingduna makoi khongchatchi makha takre makhoina hojik chatlibsina kololam hariba jaga adudani makhoina hojik kololam hariba jaga sigi yan hana thengnaba khungamsida changchanduna miyam si tangkhaiduna lut tawna pochai ko thiri masida makhoina mi di hati tawdabu pochai chingi lownaba gidamak dap tawba khatani adubu khungamsida hojik makhoina lawba yaba lut tawba yaba pochai amata thengnadre mafam sidi hana biking sa sengwa singna lut tawkhibadagi punghang hangdo leramle masida utrit chu yam chauna makoi ga hanba lut asi fail oibagi damak khut hangaga khungang sidagi makoi myam amuk tholagli lambi sida hojik makoina sum lakpada sagon tongba mioi khara thengnare hoji makoina thengnariba nipa sigi mamingna brother Asis kawi mahakna utrit pu thirakli biski maramna makoigi king peridar harisina tharakpani brother Asis hariba nipa sina utrit hairi makoigi lamsi ngahak laitana biking sina lut tawdu leire hojikchu biking sina makoida landana ba sem sadu leiri masida makoigi utritta mateng pangna wi damak request tawjari utrit namu hangli nakoida silver coin di kayamuk leiba gaiduna brother Asis namu khumli nangna bo akhoi mateng panglabadi nangna haiba paisa du phangani madugi damak king peredarga wari sanana magi damak utrit hoisi pudun lagle hojik ningthau peredarga utrit ko wari sana bahukre masida ningthau peredarna utrit hairi tawgudur bilan phamsi mini pu yankai sudaba yadabani aigi motadi yankai di suhanningi aigi oina hojik leiriba lanmi sina kunthra mukti leire hairi utrina ju hairi adorabadi chapchare ikhoi hojik laibisina 20 ni punchalabadi lanmi yankai du sure masigidama adomna silver coin di kaya pi gadoribino hangli masida king paradise na hairi piece chama pi gaiduna utrina hairi bana silver coin du piece samri di pami hairi maman cheu jingangna badi yanadre king paradise na chama pi gavni aduga utrina chahum natraga chamri pi habni aroibada hojik king paradise na mahaki nupi atombi ni haiba masak matau phajabi maibigumna tungda thokadaba thaudo haiba ngamba nupi maka kakthoragli nupi sigi mamingna Ishal kawi mahaksi mayamna su shadow queen haina khangnari hojik mahakna utrit ki manakta changchalaktuna manak nak leptuna utritta mun yengduna manam namba hawkre utrit chu shadow queen Ishal ki matawsida masada ngakpa phawjari mahaki ningthiraba masak matawsida su utrit apam nungsiba phawkre shadow queen Ishal na mayam sida hairagli ngasi mangda lepli bani pasini ai bungakpi senbiba kanba ngamgodoribasi masida Ishal na hairabasidi masa kaktagi haibani adubu ningthau paradise nadi mahaki amadi magi lamdam sigi oiraboi khanduna utrit na haikiba silver coin chamri edu pirage lanpham masi makogi mateng pango haina yanakre masidagi sinchi hongkre hojik utrit na luchingduna magi lanmi sing amadi king paradise ki lanmi ga punsenduna yekna basinga lanthengna na bagi damak lagli hoji makoina sumsum changchan badasu thapna uriba lanban manungsidagi miyoi khara su tholagle masibu utritna ethalofta changchanduna yengluna bagi damak hairi ethelov su kina damak changchanduna yenglubadadi vikings nakta oido leramle masi ubda ethelov khangduna mu hallaga chelagli hojik laiba biking singigi luchinglibani pasina scorpa kawi scorpa hojik sagondagi kumdaduna utrit hoigi manakta changchalagli utrit chu scorpa gi manakta changchanduna makoini wari watai sanaba hokre scorpa na utritta hangagli nangi nasak maming hana ta haiduna utrina su aigi mingdi utrit regner san kawi aduga nangi di haina hangbada scorpa na su magi masak maming loina hairagli hoje scorpa na su utrit masak hana khangdo leramle scorpa na hairagli section da pokchaba vikings al regner na yokiba utrit haribidu nangla aina su nangi nasak maming hana takre nangna ngasi mafam sida lakpagi maram sina karigino haina hangbada utrit na su maram singchi loina hairi adubu scorpa na asengbo wafam khara sengtoragli madudi king paradise na lanpham sigidamak nangonda chandi pigani haribadu magi oida pada wafamni aina hujik leiriba jaga sisu mana leramba jaga ni adubu lanthum paisa amata leramde
ꯃꯥꯅ ꯅꯪꯉꯣꯟꯗ ꯑꯄꯪꯕ ꯁꯤꯔꯤꯕꯅꯤ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯒꯤꯗꯃꯛ ꯄꯩꯁꯥ ꯑꯃꯠꯇ ꯐꯪꯒꯗꯕ ꯂꯩꯇꯦ ꯍꯥꯏꯔꯛꯄꯗꯒꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯀꯤꯡ ꯄꯦꯔꯥꯗꯁꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯛꯄꯗꯒꯤ ꯁ꯭ꯀꯣꯔꯄꯥꯒ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯀꯤꯡ ꯄꯦꯔꯥꯗꯁꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯁꯟꯅꯕ ꯑꯣꯏꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯀꯤꯡ ꯄꯦꯔꯥꯗꯁꯀꯤ ꯃꯃꯥꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯅꯗꯕ ꯁꯥꯗꯨꯅ ꯁ꯭ꯀꯣꯔꯄꯥꯅ ꯎꯇ꯭ꯔꯤꯠꯇ ꯀꯤꯟꯅ ꯊꯤꯜꯂꯛꯂꯤ ꯎꯇ꯭ꯔꯤꯠꯁꯨ ꯁꯥꯎꯖꯟꯅꯗꯨꯅ ꯃꯅꯤꯡ ꯍꯟꯇꯣꯔꯛꯇꯨꯅ ꯂꯥꯟꯐꯝꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯁ꯭ꯀꯣꯔꯄꯥꯒꯤ ꯕꯥꯏꯀꯤꯡꯁꯤꯡꯁꯤꯒ ꯎꯇ꯭ꯔꯤꯠꯀꯤ ꯇꯤꯝꯁꯤꯒ ꯐꯥꯏꯠ ꯇꯧꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯟꯅꯔꯝꯂꯒ ꯎꯇ꯭ꯔꯤꯠꯀꯤ ꯀꯥꯡꯕꯨꯁꯤ ꯇꯪꯈꯥꯏ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯀꯤꯡ ꯄꯦꯔꯥꯗꯁꯇ ꯑꯣꯏꯅ ꯑꯣꯟꯁꯟꯗꯨꯅ ꯂꯥꯟꯗꯥꯁꯟꯕ ꯍꯧꯈ꯭ꯔꯦ ꯁ꯭ꯀꯣꯔꯄꯥꯒꯤ ꯀꯥꯡꯕꯨꯁꯤꯅꯁꯨ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯆꯪꯁꯟꯗꯨꯅ ꯀꯤꯡ ꯄꯦꯔꯥꯗꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯉꯝꯅꯃꯛ ꯑꯗꯨꯝ ꯍꯥꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯟꯃꯤꯁꯤꯡꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡ ꯀꯤꯡ ꯄꯦꯔꯥꯗꯁꯀ ꯕ꯭ꯔꯗꯔ ꯑꯦꯁꯤꯁ ꯍꯥꯏꯔꯤꯕꯁꯤꯗ ꯉꯥꯏꯔꯦ ꯇꯧꯕꯇꯕꯨ ꯕ꯭ꯔꯗꯔ ꯑꯦꯁꯤꯁꯇꯤ ꯂꯥꯟꯐꯝꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯃꯔꯝꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯀꯤꯡ ꯄꯦꯔꯥꯗꯁꯇꯤ ꯎꯇ꯭ꯔꯤꯠ ꯑꯃꯗꯤ ꯁ꯭ꯀꯣꯔꯄꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩꯍꯧꯔꯤ ꯍꯧꯖꯤꯛ ꯁ꯭ꯀꯣꯔꯄꯥꯅ ꯃꯈꯨꯠ ꯆꯜꯂꯕ ꯀꯤꯡ ꯄꯦꯔꯥꯗꯁꯇ ꯍꯪꯂꯤ ꯅꯪꯒꯤ ꯂꯟꯊꯨꯝ ꯄꯩꯁꯥ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯀꯔꯋꯥꯏ ꯖꯒꯥꯗ ꯂꯣꯠꯁꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝꯗꯨ ꯅꯪꯅ ꯑꯩꯈꯣꯏꯗ ꯇꯥꯛꯂꯕꯗꯤ ꯅꯊ꯭ꯋꯥꯏ ꯐꯥꯎꯕꯗꯤ ꯀꯟꯕꯤꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯀꯤꯡ ꯄꯦꯔꯥꯗꯁꯅꯁꯨ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯣꯠꯐꯝ ꯑꯗꯨ ꯃꯐꯝ ꯇꯥꯛꯊꯣꯛꯈ꯭ꯔꯦ ꯁ꯭ꯀꯣꯔꯄꯥꯅꯁꯨ ꯃꯐꯝꯁꯦ ꯍꯦꯛ ꯈꯪꯇꯣꯛꯄꯒ ꯀꯤꯡ ꯄꯦꯔꯥꯗꯁꯄꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈ꯭ꯔꯦ ꯎꯇ꯭ꯔꯤꯠꯁꯨ ꯇꯧꯔꯤꯕꯁꯤꯡꯁꯤ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯁꯨ ꯐꯪꯒꯗꯧꯔꯤꯕ ꯂꯟꯊꯨꯝ ꯑꯗꯨ ꯁ꯭ꯀꯣꯔꯄꯥꯒ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯅꯁꯤ ꯍꯥꯏꯅ ꯌꯥꯅꯈꯤꯕꯅꯤꯅ ꯃꯁꯥꯗ ꯍꯔꯥꯎꯕ ꯑꯃꯁꯨ ꯐꯥꯎꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯁ꯭ꯀꯣꯔꯄꯥ ꯑꯃꯗꯤ ꯎꯇ꯭ꯔꯤꯠꯅ ꯂꯨꯆꯤꯡꯗꯨꯅ ꯀꯤꯡ ꯄꯦꯔꯥꯗꯁꯅ ꯂꯩꯔꯝꯕ ꯁꯪꯂꯦꯟꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗ ꯀꯤꯡ ꯄꯦꯔꯥꯗꯁꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯅ ꯊꯝꯂꯝꯕ ꯃꯌꯥꯝꯅ ꯁꯦꯗꯣ ꯀ꯭ꯋꯤꯟ ꯍꯥꯏꯅ ꯈꯪꯅꯕ ꯐ꯭ꯌꯨꯆꯔ ꯌꯦꯡꯕ ꯉꯝꯕꯤ ꯑꯦꯁꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯁ꯭ꯀꯣꯔꯄꯥꯁꯨ ꯃꯁꯛ ꯃꯇꯧ ꯆꯨꯝꯈꯣꯟꯕꯤ ꯁꯦꯗꯣ ꯀ꯭ꯋꯤꯟ ꯑꯦꯁꯤꯟ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯗꯨꯅ ꯐꯥꯅꯕꯒꯤꯗꯃꯛ ꯆꯪꯁꯟꯒꯦ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅ ꯃꯍꯥꯛꯇꯤ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯊꯤꯡꯈ꯭ꯔꯦ ꯁꯦꯗꯣ ꯀ꯭ꯋꯤꯟ ꯑꯦꯁꯤꯟꯅꯁꯨ ꯁꯅꯥ ꯂꯣꯠꯐꯝ ꯖꯒꯥ ꯑꯁꯤ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯐ꯭ꯂꯣꯔ ꯃꯈꯥꯁꯦ ꯐꯛꯀꯥꯏꯗꯨꯅ ꯎꯄꯨ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯀꯤꯡ ꯄꯦꯔꯥꯗꯁꯅ ꯂꯣꯠꯁꯤꯜꯂꯝꯕ ꯂꯟꯊꯨꯝ ꯈꯔ ꯊꯦꯡꯅꯔꯦ ꯃꯁꯤ ꯎꯕꯗ ꯃꯌꯥꯝꯁꯤꯁꯨ ꯃꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟ ꯂꯦꯝ ꯃꯥꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕ ꯐꯥꯎꯅꯔꯤ ꯃꯁꯤꯗ ꯁ꯭ꯀꯣꯔꯄꯥꯅ ꯑꯃꯨꯛ ꯐꯪꯂꯤꯕ ꯂꯟꯊꯨꯝꯁꯤ ꯎꯇ꯭ꯔꯤꯠꯀ ꯌꯦꯟꯅꯕ ꯄꯥꯝꯂꯛꯇꯕꯗꯒꯤ ꯃꯊꯟꯇ ꯂꯧꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯍꯥꯛꯅ ꯁꯦꯗꯣ ꯀ꯭ꯋꯤꯟ ꯑꯦꯁꯤꯟꯕꯨ ꯃꯈꯨꯠ ꯆꯟꯗꯨꯅ ꯊꯝꯂꯒ ꯎꯇ꯭ꯔꯤꯠ ꯍꯣꯏꯁꯤ ꯃꯐꯝꯁꯤꯗ ꯂꯩꯍꯧꯅꯕ ꯍꯥꯏꯔꯤ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗꯁꯨ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤ ꯃꯈꯣꯏ ꯈꯛꯇ ꯄꯨꯈꯤꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠ ꯑꯃꯗꯤ ꯂꯤꯑꯣꯐ꯭ꯔꯤꯛ ꯍꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯁꯜꯂꯨꯕꯗ ꯁꯦꯗꯣ ꯀ꯭ꯋꯤꯟ ꯑꯦꯁꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯎꯇ꯭ꯔꯤꯠꯅ ꯑꯔꯣꯏꯕꯗ ꯁ꯭ꯀꯣꯔꯄꯥꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯤ ꯅꯪꯅ ꯂꯟꯊꯨꯝꯁꯤꯡꯁꯤ ꯂꯣꯏꯅ ꯂꯧꯖꯔꯕꯁꯨ ꯅꯨꯄꯤꯗꯨꯗꯤ ꯊꯥꯗꯣꯛꯎ ꯃꯥꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯞ ꯇꯞꯅ ꯆꯪꯁꯜꯂꯤ ꯁ꯭ꯀꯣꯔꯄꯥꯁꯨ ꯃꯇꯨꯡ ꯁꯨꯝ ꯇꯞ ꯇꯞꯅ ꯍꯜꯂꯝꯂꯒ ꯂꯟꯊꯨꯝꯁꯤꯡꯁꯤ ꯍꯣꯟꯇꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯦꯗꯣ ꯀ꯭ꯋꯤꯟ ꯑꯦꯁꯤꯟꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯃꯥꯒꯤ ꯇꯤꯝꯁꯤ ꯆꯦꯟꯈ꯭ꯔꯦ ꯁ꯭ꯀꯣꯔꯄꯥꯅ ꯍꯧꯖꯤꯛ ꯁꯦꯗꯣ ꯀ꯭ꯋꯤꯟ ꯑꯦꯁꯤꯟꯗ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯅꯪꯍꯜꯂꯝꯗꯕꯁꯤꯗ ꯎꯇ꯭ꯔꯤꯠꯁꯨ ꯅꯨꯡꯁꯥ ꯊꯤꯕ ꯈꯔ ꯐꯔꯦ ꯎꯇ꯭ꯔꯤꯠꯅ ꯁ꯭ꯀꯣꯔꯄꯥꯕꯨ ꯑꯃꯨꯛ ꯇꯥꯟꯅꯒꯦ ꯇꯧꯕꯗ ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯂꯤꯑꯣꯐ꯭ꯔꯤꯛꯅ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯕꯗꯒꯤ ꯎꯇ꯭ꯔꯤꯠꯁꯨ ꯃꯈꯥ ꯇꯥꯅ ꯇꯥꯟꯅꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯀ ꯂꯤꯑꯣꯐ꯭ꯔꯤꯛ ꯑꯁꯤ ꯃꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯖꯔꯨꯔꯒ ꯃꯈꯨꯠꯇ ꯀꯔꯤꯝꯇ ꯐꯪꯍꯧꯗꯕ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯤ ꯃꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯤ ꯃꯐꯝꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯁꯦꯗꯣ ꯀ꯭ꯋꯤꯟ ꯑꯦꯁꯤꯟꯅꯁꯨ ꯇꯥꯕꯗꯒꯤ ꯍꯧꯖꯤꯛ ꯄꯨꯈ꯭ꯔꯤꯕ ꯂꯟꯊꯨꯝ ꯑꯗꯨ ꯅꯠꯇꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯌꯥꯝꯕ ꯂꯟꯊꯨꯝ ꯈꯔ ꯑꯃꯁꯨ ꯑꯩꯅ ꯂꯩꯐꯝ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃ ꯇꯥꯛꯂꯛꯂꯤ ꯎꯇ꯭ꯔꯤꯠ ꯍꯣꯏ ꯂꯤꯑꯣꯐ꯭ꯔꯤꯛ ꯑꯣꯏꯅꯁꯨ ꯃꯐꯝꯁꯤ ꯈꯣꯠꯇꯣꯛꯇꯨꯅ ꯌꯦꯡꯕꯗ ꯐꯠꯇꯕ ꯃꯔꯛꯁꯤꯗ ꯆꯥꯎꯔꯕ ꯎꯄꯨ ꯑꯃ ꯂꯩꯔꯝꯂꯦ ꯃꯁꯤꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕꯗꯁꯨ ꯍꯧꯖꯤꯛ ꯁ꯭ꯀꯣꯔꯄꯥꯅ ꯄꯨꯈ꯭ꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯀꯠꯅ ꯎꯄꯨꯁꯤꯗ ꯌꯥꯎꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯎꯇ꯭ꯔꯤꯠ ꯑꯃꯗꯤ ꯂꯤꯑꯣꯐ꯭ꯔꯤꯛ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯍꯔꯥꯎꯔꯦ ꯎꯇ꯭ꯔꯤꯠꯅꯁꯨ ꯎꯄꯨꯁꯤꯗꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯐꯖꯅ ꯂꯩꯇꯦꯡꯂꯕ ꯀ꯭ꯔꯣꯁ ꯑꯃ ꯌꯥꯎꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯃꯁꯤꯃꯗꯤ ꯃꯍꯥꯛ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯄꯥꯏꯁꯟꯈ꯭ꯔꯦ ꯃꯁꯤꯗ ꯎꯇ꯭ꯔꯤꯠ ꯍꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯃꯐꯝꯁꯤꯒꯤ ꯉꯁꯥꯏ ꯍꯤꯡꯗꯨꯅ ꯆꯦꯟꯈꯤꯕ ꯕ꯭ꯔꯗꯔ ꯑꯦꯁꯤꯁ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯍꯥꯛꯇꯤ ꯇꯧꯔꯤꯕꯁꯤꯡꯁꯤ ꯎꯕꯗ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯎꯇ꯭ꯔꯤꯠꯅꯁꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯏꯁꯟꯈꯤꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯗꯅ ꯂꯩꯇꯦꯡꯂꯕ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯑꯗꯨꯗꯤ ꯃꯥꯅ ꯃꯤ ꯑꯃ ꯍꯥꯠꯂꯨꯕ ꯑꯗꯨꯒꯤꯗꯃꯛ ꯃꯔꯥꯟ ꯀꯣꯛꯄꯤꯅꯕꯒꯤꯗꯃꯛ ꯆꯔꯆꯇ ꯀꯠꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯅ ꯁꯦꯗꯣ ꯀ꯭ꯋꯤꯟ ꯏꯁꯤꯟꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯦꯗ꯭ꯔꯤꯠꯅꯁꯨ ꯃꯄꯨꯔꯣꯏꯕ ꯎꯇ꯭ꯔꯤꯠꯅ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯁꯤꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ ꯎꯇ꯭ꯔꯤꯠꯅꯁꯨ ꯃꯦꯗ꯭ꯔꯤꯠꯀꯤ ꯃꯃꯥꯡꯗ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯦꯗꯣ ꯀ꯭ꯋꯤꯟ ꯏꯁꯤꯟꯕꯨ ꯔꯦꯁꯄꯦꯛ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯁꯤꯗ ꯃꯦꯗ꯭ꯔꯤꯠꯇꯤ ꯃꯊ꯭ꯋꯥꯏꯁꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄꯗ ꯂꯣꯏꯔꯦ ꯇꯁꯦꯡꯕꯗꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯗ꯭ꯔꯤꯠꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯊꯣꯏꯅ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯕꯨ ꯌꯪ ꯑꯣꯗꯥ ꯍꯣꯏꯅ ꯏꯟꯁꯤꯟꯗꯨꯅ ꯃꯄꯥ ꯑꯣꯏꯔꯤꯕ ꯎꯇ꯭ꯔꯤꯠ ꯃꯁꯥꯃꯛꯇ ꯇꯥꯛꯂꯝꯗꯕꯤ
ꯃꯦꯗ꯭ꯔꯤꯠꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯗ ꯕꯞꯇꯥꯏꯖ ꯇꯧꯔꯝꯕꯒꯤꯗꯃꯛꯇꯅꯤ ꯃꯦꯗ꯭ꯔꯤꯠꯁꯨ ꯍꯧꯖꯤꯛ ꯈꯔ ꯁꯥꯎꯔꯞꯅ ꯏꯃꯨꯡꯁꯤꯗ ꯆꯪꯉꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯎꯇ꯭ꯔꯤꯠꯇ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯦꯁꯤꯟꯕꯨ ꯃꯥꯅ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯃꯔꯝꯁꯤꯡꯁꯤ ꯂꯣꯏꯅ ꯍꯥꯏꯔꯤ ꯁꯦꯗꯣ ꯀ꯭ꯋꯤꯟ ꯑꯦꯁꯤꯟꯅꯁꯨ ꯃꯦꯗ꯭ꯔꯤꯠꯅ ꯂꯥꯟꯅ ꯂꯧꯔꯤꯕ ꯋꯥꯔꯧꯔꯤꯕꯁꯤ ꯐꯅꯕꯒꯤꯗꯃꯛ ꯎꯇ꯭ꯔꯤꯠꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤ ꯑꯁꯦꯡꯕꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯦꯗ꯭ꯔꯤꯠꯀꯤ ꯃꯤꯠꯌꯦꯡꯗꯗꯤ ꯉꯁꯥꯏ ꯃꯄꯨꯔꯣꯏꯕ ꯎꯇ꯭ꯔꯤꯠꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯁꯦꯗꯣ ꯀ꯭ꯋꯤꯟ ꯏꯁꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗ ꯎꯠꯈ꯭ꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯃꯈꯣꯏꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯦ ꯇꯁꯦꯡꯕꯁꯨ ꯎꯇ꯭ꯔꯤꯠꯅ ꯅꯧꯅ ꯈꯪꯅꯔꯤꯕ ꯁꯦꯗꯣ ꯀ꯭ꯋꯤꯟ ꯏꯁꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯕꯗ ꯑꯄꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯅꯤ ꯃꯆꯤꯟꯃꯛꯅ ꯃꯥꯒꯤꯅꯦꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯦꯗ꯭ꯔꯤꯠꯅ ꯑꯦꯁꯤꯟꯕꯨ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯂꯨ ꯍꯥꯏꯅ ꯂꯥꯎꯕꯗ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯃꯔꯛꯇ ꯂꯦꯞꯇꯨꯅ ꯈꯥꯝꯃꯛꯂꯤ ꯃꯁꯤꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯁꯤꯗ ꯃꯦꯗ꯭ꯔꯤꯠꯇꯤ ꯃꯊꯃꯣꯏ ꯍꯦꯟꯅ ꯀꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯦ ꯑꯃꯨꯛ ꯍꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯀ ꯁꯦꯗꯣ ꯀ꯭ꯋꯤꯟ ꯏꯁꯤꯟꯒꯁꯤ ꯁꯪꯒꯣꯟꯒꯨꯝꯕ ꯖꯒꯥ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯁꯤꯕꯨ ꯃꯦꯗ꯭ꯔꯤꯠꯅ ꯏꯃꯨꯡꯁꯤꯗꯒꯤ ꯌꯦꯡꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯦ ꯑꯃꯨꯛ ꯍꯣꯡꯈ꯭ꯔꯦ ꯎꯇ꯭ꯔꯤꯠꯁꯤ ꯍꯧꯖꯤꯛ ꯋꯦꯁꯦꯛꯁꯀꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯀꯧꯔꯛꯄꯗꯒꯤ ꯋꯤꯟꯆꯦꯁꯇꯔꯗ ꯁꯦꯗꯣ ꯀ꯭ꯋꯤꯟ ꯑꯦꯁꯤꯟꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯅ ꯋꯤꯟꯆꯦꯁꯇꯔ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯎꯇ꯭ꯔꯤꯠꯇ ꯅꯪ ꯈꯔ ꯃꯇꯝꯁꯦ ꯊꯦꯡꯂꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕꯁꯤꯅ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯑꯃ ꯄꯨꯟꯗꯨꯅ ꯕꯤꯆꯥꯔ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯇꯧꯒꯗꯧꯔꯤꯕ ꯕꯤꯆꯥꯔꯁꯤꯅ ꯎꯇ꯭ꯔꯤꯠꯅ ꯃꯤ ꯑꯃꯕꯨ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯁꯥꯎꯕꯗꯒꯤ ꯍꯥꯠꯇꯣꯛꯈꯤꯕ ꯑꯃꯗꯤ ꯕꯥꯏꯀꯤꯡ ꯁꯥꯗꯨꯅ ꯂꯨꯠ ꯇꯧꯔꯨꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯃꯐꯝꯁꯤꯗ ꯇꯝꯂꯝꯂꯤꯕꯁꯤꯅ ꯉꯁꯥꯏ ꯆꯦꯟꯈꯤꯕ ꯕ꯭ꯔꯗꯔ ꯑꯦꯁꯤꯁ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯅꯅꯤ ꯃꯍꯥꯛꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤ ꯃꯁꯤꯗꯁꯨ ꯎꯇ꯭ꯔꯤꯠꯅ ꯃꯥꯅ ꯎꯕꯥꯕꯨ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯂꯥꯟꯐꯝꯗꯨ ꯃꯥꯏ ꯄꯥꯛꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨ ꯍꯥꯏꯔꯛꯂꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅꯁꯨ ꯎꯇ꯭ꯔꯤꯠꯀꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯎꯕꯥ ꯍꯥꯠꯄꯒꯤ ꯃꯅꯥ ꯐꯪꯈ꯭ꯔꯕ ꯌꯪ ꯑꯣꯗꯥꯗ ꯃꯨꯟꯅ ꯌꯦꯡꯉꯛꯂꯤ ꯌꯪ ꯑꯣꯗꯥꯅꯁꯨ ꯃꯔꯛꯁꯤ ꯊꯠꯇꯨꯅ ꯉꯁꯤ ꯈꯟꯅꯔꯤꯕ ꯋꯥꯐꯝꯁꯤꯗꯤ ꯍꯧꯈ꯭ꯔꯕ ꯋꯥꯐꯝꯗꯨꯒꯤꯗꯃꯛ ꯅꯠꯇꯦ ꯅꯪꯒꯤ ꯏꯅꯧ ꯅꯧꯕ ꯅꯔꯥꯟꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠꯁꯨ ꯃꯁꯤꯗ ꯃꯥꯅ ꯑꯐꯕ ꯇꯧꯔꯒꯅ ꯃꯉꯣꯟꯗ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗꯕ ꯃꯗꯨꯒꯤ ꯃꯍꯨꯠ ꯗꯟꯗꯤ ꯄꯤꯕ ꯑꯗꯨꯒ ꯈꯤꯇꯪ ꯂꯥꯜꯂꯨꯔꯒꯅ ꯉꯥꯛꯄꯤꯕ ꯂꯩꯔꯣꯏ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯃꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯦ ꯃꯍꯥꯛꯅꯁꯨ ꯉꯝꯅꯕ ꯃꯐꯝꯁꯤꯗ ꯃꯔꯩ ꯀꯟꯅ ꯌꯦꯠꯂꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯁꯥꯈꯤ ꯑꯣꯏꯅ ꯕ꯭ꯔꯗꯔ ꯑꯦꯁꯤꯁ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯅ ꯍꯥꯟꯅꯅ ꯄꯥꯎ ꯂꯣꯏꯅ ꯇꯝꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯎꯇ꯭ꯔꯤꯠꯁꯤ ꯍꯧꯖꯤꯛ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯒꯗꯧꯔꯦ ꯇꯥꯟꯖꯥꯁꯤꯗ ꯃꯔꯥꯜ ꯂꯩꯕ ꯅꯤꯄꯥ ꯑꯃꯁꯨ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯌꯥꯊꯪꯗꯒꯤ ꯄꯨꯊꯣꯔꯛꯂꯤ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯂꯤꯕ ꯅꯤꯄꯥꯁꯤꯅ ꯎꯇ꯭ꯔꯤꯠꯀ ꯄꯨꯟꯗꯨꯅ ꯂꯨꯠ ꯇꯧꯕ ꯌꯥꯎꯔꯨꯕ ꯂꯤꯑꯣꯐ꯭ꯔꯤꯛꯅꯤ ꯃꯍꯥꯛꯅꯗꯤ ꯋꯥꯐꯝꯁꯤꯡꯁꯤ ꯑꯃꯠꯇ ꯂꯣꯠꯁꯤꯟꯗꯕꯤ ꯋꯥꯔꯤꯁꯤꯡꯁꯤ ꯂꯣꯏꯅ ꯂꯤꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯃꯥꯅ ꯍꯧꯈꯤꯕꯅꯤ ꯎꯇ꯭ꯔꯤꯠꯇ ꯗꯟꯗꯤ ꯄꯤꯕꯒꯤ ꯃꯍꯨꯠ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯍꯥꯏꯔꯛꯂꯤ ꯂꯤꯑꯣꯐ꯭ꯔꯤꯛꯀꯤ ꯋꯥꯐꯝꯁꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯌꯥꯅꯤꯡꯕ ꯐꯥꯎꯗꯦ ꯃꯔꯝꯗꯤ ꯊꯕꯛꯇꯨꯗꯤ ꯃꯥꯅ ꯑꯣꯏꯅ ꯍꯧꯈꯤꯕꯅꯤ ꯂꯨꯠ ꯇꯧꯕ ꯈꯣꯠꯄꯁꯤꯗꯤ ꯂꯤꯑꯣꯐ꯭ꯔꯤꯛ ꯍꯣꯏꯗꯤ ꯀꯔꯤꯝꯇ ꯈꯪꯖꯕ ꯅꯠꯇꯦ ꯎꯇ꯭ꯔꯤꯠ ꯃꯁꯥꯃꯛꯅ ꯃꯌꯥꯝꯗꯨꯕꯨ ꯇꯝꯕꯤꯗꯨꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯕꯛꯁꯤ ꯇꯧꯔꯨꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯔꯨꯔꯤꯕꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯗꯨꯅ ꯀꯤꯡ ꯄꯦꯔꯦꯗꯁꯄꯨ ꯍꯥꯠꯂꯨꯕ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯀ ꯂꯤꯑꯣꯐ꯭ꯔꯤꯛꯀꯁꯤ ꯐꯪꯒꯗꯧꯔꯤꯕ ꯗꯟꯗꯤꯁꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯦꯠꯅꯗꯨꯅ ꯂꯩꯔꯦ ꯃꯁꯤꯗ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯂꯥꯎꯔꯛꯂꯤ ꯐꯔꯦ ꯅꯈꯣꯏꯅꯤꯃꯛ ꯗꯟꯗꯤꯗꯨ ꯂꯣꯏꯅ ꯄꯥꯝꯂꯕꯅꯤꯅ ꯕꯤꯆꯥꯔꯁꯤ ꯏꯁꯣꯔꯅ ꯇꯧꯖꯔꯁꯅꯨ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯅꯈꯣꯏꯅꯤ ꯐꯥꯏꯠ ꯇꯧꯒꯗꯕꯅꯤ ꯐꯥꯏꯠ ꯑꯗꯨ ꯗꯦꯠ ꯐꯥꯏꯠꯅꯤ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯗꯕ ꯌꯥꯔꯣꯏ ꯃꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯎꯇ꯭ꯔꯤꯠ ꯑꯃꯗꯤ ꯂꯤꯑꯣꯐ꯭ꯔꯤꯛ ꯂꯨꯅ ꯇꯤꯟꯅꯕ ꯑꯅꯤꯁꯤ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯐꯤꯔꯦꯞꯁꯤ ꯎꯇ꯭ꯔꯤꯠꯅꯗꯤ ꯌꯥꯅꯤꯡꯕ ꯐꯥꯎꯗꯦ ꯑꯗꯨꯕꯨ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅꯗꯤ ꯃꯥꯒꯤ ꯐꯤꯔꯦꯞ ꯍꯣꯡꯉꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗꯇ ꯈꯪꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ